Government India की Mathakta para ama Tambiba Matam Oire Sanjoy Sorokhaibam akhoi loop manga gi Convenor ni AMUCO ki president akhoi loop manga se AMUCO COHR Oire AMAWOVA MSF aduga akhoi AMUCO loop manga ra sinjabani aduna hojik se Manipur oi phibam ase no magi asuki mati awa phibam amna lae center na ngasi phawda akhoi gi khunai asibu yamna tuna solve to bai wahum amata leitri maram aduna miyam punamaki thamoida asugmati waraure aduna maram oidana akhoi miyam punamak kaluna center na tamana tadabase tahandaba yade aduga khanganaba yade se akhoi agenda ni hoji akhoi gi issue ase international issue ore BBC Al Jazeera India gi do north east ki mahung gi loina oire maram aduna government India na ngasi phawda Manipur da lisang sina chatharangliba minai mifam aduga mahum marang khadana missing torliba adu loina akhoi gi nipi anga ijat mangalapa se Manipur da anobu natte aduga loina akhoi gi leba asibu mase thura thugaina basel ko anobu natte maram aduna akhoi na kaidunga su government India thajab laite maram aduna akhoi na ngasi di yamna go back Central Security Force have a agenda ni sovereignty is our part has a quick agenda ni a quick idum to Ireba say a quick Naksa Maram di Makoin a quibu Hanna Yingvid of the Nakra Government Indiana was open or in a quick group among the Mu Kalu a quick Su Amadin dan Suda level militants sing Kula in a Sinaraga, Misam Praza, Hatpatupa Ase. Akhoi yaningde strongly condemn toilu mangana amadi amukona adugo lolena akhoi gi makoina gi kem dagi makoina kuju khlai ka pidana training pidana bom to pidana mui ka hatuna gasidi mayu makai lejadaba aduga suhom na phong khangdaba kangaung na bokhnai mo ohelagle maram aduna akhoina Central Forcing ase leibagi artha yok di haina Central Forcing ase allu haijari bani adug lolena iramdam ireba ase akhoi ngakse dragadi akhoi semje dragadi akhoi government India ki akhoi na kaidungwe disu asa toinglete aduna miyam punam magna akhoi gi iho ase support to biro movement ase de yobu ngamba bipung pudimak yumdo lebirakano handakti government India ki mathakta yamna para ama Tambiba Matam Oire natragadi akhoi khunai asibu muthan ama manganaba silak ibase akhoi kaidunga su yabang amloi akhojikti mayum makai lejadaba aduga loina internet IDP sing akhoi Manipur da 60,000 approximately international ki oina 117 to 111 to 121 million ki approximately smile lai adu ngasi de akhoi iramda ireba sida sufom nafong khangdaba laik laisu tamong khangdraba aduga kangau naraba akhoi gi culture mangal lare akhoi education mangal lare sport mangal lare akhoi agriculture mangal lare akhoi gi lan thum puna forest mangal lare aduga loina security central security force ko mangda misam ka hat pat tu pole patri ko bata adu central security force ko mangda akhoi gi mahi marong ka mai tha mangale asugum ba lisat singa se akhoi kedung su yaningde aduna Manipur da leiba government employees sing su saruk jabiro adu loina thar me 2023 ki matam da central force state force akhoi iram ireba si kanbangam de aduna akhoi state force sing su akhoi iho sing asi support tawiyo akhoi gi state force na akhoi gi imai cha isin nilo sing da bom tok nomai kapa matam du natte masidi order phangbra kapise matam du kari gi da order phangi phangdi da khunai sebu country bono se akhoi state force jo hangninge aduna state force ki sinau sing su akhoi gi iram ireba si kanbada achobo daite lomina si ngasi akhoi na chili chongni punamak sing ase nakhoi gi su saruk yauri bne se state force sing jo apin tawjaninge aduna galurena akhoi artha yaw da central forcing kuduk ta Manipur thado hanbiko aduna akhoi gi iram ireba ijati ase akhoi ngakserani hojikti aduna tati kasu upalete maduna tragadi akhoi ngasi haiba lawta tragadi miyam punamara khoram khosaun bolena Manipur civil war ama laoi haningalite miyam punamara civil war lagadi Governor Banglo Khangde, Mantri Mandogi Banglo Khangde, Assembly Khangde, Punamak Tumna Saki Nebse, Ningsing Pagani, Akogi Iramnam Ireba say Yamna land Pambalebanate, in the single labor Pambazati money, Nasi de Akoi Kanguki land, upon Masido Ohendana, Kusingo Eva Gominas, Gomi Dana, Sanari say is slowly condemned away, Masi Kadale, Supreme Court Kadale, Palami Kadale, Prime Minister, Home Minister, Defense Minister Kaile, Aduga Makogi Machinery Sing Kadale, Nasi Makoina Makogi State, Hydro Tritor, State Amor Gadi, Masi UP, the Delhi, the Gujarat, Rajasthan, or Magadi Makoi.
asigi problem asi kuina chatha langadra ngasi manipur asibu makoi loi lamne habase mai sengna taklibati makoi chalak lisat si tapone aduna loi lamgi misam mioi ama oina moigi khongya gi ufunda koi hingbagi matam du henkre aduga moigi ngayuk sapuda leraga haning matam du harpagi tapta koi hingada matam du natte akoi ning tamna lakpone ning tamna hingbane aduga loina ngasi asisu athobu singi numit amane iramdam iraiba asi kanu honna bada numit ta de british sing adu thenagi ba adum logi masa masu ngakta ni maram aduna Government India su Manipur thugaini haigadi Manipur kai digadan nakoi India na kai gine so nakoi khanggadamne maram adu Manipur ase yamna liable lamnate yamna iramdam ireba ijati majati nuksiba adum jat mioi ngaktane aduna punai asiu mangan gani muthakkane haibado punamak nakoi aranbo oigane aduna ngasi di ihau punamak sing ase mafum kudimaktagi aikoi iramdam ireba asigi leiba mipum khudingmana kanminaba matam oire yumda tumlaga phamlaga leiba matam natre ihau da saruk yaba ngamba nupa nupi kudimak thokpiraktuna aikoi iramdam ireba se aikoina athu matamda losindragadi hayeng hore matam ngairaga leragadi kunai ase aikoi da muthatnaba mangan silak libasing ase aikoi da hena warakani aikoi gi mioi aikoi isa isu singda maram aduna hojik aikoina chap chana gomi indai matakta para tambi matam adu oire haina haijari thank you